Ma'am, good morning. Ngasi ayuk pung taruk tara ba hujikse. Ado khoi walking thoi aiga khoi nini gi machaga se leire. Egi naw lak tare mak tu bori kana ing bajiga mak talai hagot paga. Ado khoi mamangi lambi se lechin na bungom na udabai wani da. Camera da di ngasi yamna ude ba. Lechin je yamna kayani ude ba. Ado ing mana lora khala ga ing mana lora ayu khuding gi khoi walking chali ado lechin na ngasi mamba siga mana gi jana thokran wai narakani lok thokani thokhinu wai ado lechin na kayani pungmom mom mai sin ado hadak se lechin phajana thaya ba khani mang ta nong he di lechin ta ba bi khoi baning gi lambi se ado ba chalani mamang da na turen nei jana turen som da su chaluni ayu ji di me aw di boy ju ka to pi su la I me ba do moy ta si ai bu ka ram hago chi ai ya de kai na ing mu je la jai manung da ne hena nungai ba do ayu ngan ta si ga sumaina chatna tawri se che na got na to isa da su nungai ya ba jang hai tare khoi ji som da gi hal la ni lambi a jo wo di chala roi som da mung turen ma pan da mung chala ni lao turen ma pan da mung chi lao akhoi khunjina ne ingba su khara hen da bi thi akhoi mamang turen ma su lei aduga somda ne boru ubagi ising ju loina sitna maning siga su mamang siga ising loina sitna lei ba siga ne ising na akhoi maning ju mamang ju thanna lei rabani na ingba se heli ba siro chala roi siro aima chen mu chen ngare to ri se chaji ing je loina ising ak ta khong je moja ja sa ising chon na loire som turen lei re turen papan ga se udare lechin oi yamna chen gi nu ne mang ra ni lechin ma rak si da khoi ba ngi sing cha ri ma ne som da muri muri to bo khoi gi hingon ma cham lei ba som da atu gai du khoi som da su hingon lei alu thare som da eng halakani miam da su video da atu ga shei sin a khoi thau sum bagi hawai to sorry thau sum bagi khoi si da di hela rai na haya ba hangam do adu do hulli shei si da khoi khoi lengoi honari ma ne gari ka lai su kangan me toi jeu ne lechin na am ta udre singa se isinga gi su kayani mai khu kare lo tham thani na ising je phajana kangjan ga ya saba kan da kalen kan da na tai nongju panda to di swai mu ka dum ising lei ri ma am gom ti nongju panda si ga je pa thare bitinang hi to nga ba to nge ado hujik ti du thong thari jeu ba hujik ti akang thani na hi je luai ja da ba kai na di ising je pik bani na lengoi le ra bani na in ba ya da ba aduna thong oina thara ba se loi hingon to na ri se ga khongdum thana ri ama ama loi na ga siga mite gi su yauri me ang gi su yauri adu mite gi na budi ya me se khoi ju som da wa kya jam na horomi loi ki da na loi khare asi jaga ino khang manang hangam hangam pa na te sina kai tau jai hai jeng ke thau sum ba ya khoi sori sa te lai do acha thau adu sika gi sum mi oi be nang khangam de ai ji cha ba gai da ni khang siga na koli hawai lai re asi bu de khoi gi da da khoi gi na som mai ai wai da ni mi am da sing halakani swai sidi khoi bok chaw gi ni khoi ka ko to pu gi adu ga som da na mi yang gi asi gai yum sina ne khoi kano gi na ba khoi hi hon ba aduga thong thari se sigi dum pothaba mai tare ne kaino ade mi chathok jasin do buda si pesa lori ba dum akhoi di khunni na oktubin ga katabil ga di adum phau oina pi chahi da adom mapan gi mi la di si se pesa oina pi ga cha siga siga u bagan chowom lerem do adu kak tha gare se loina jon do gare si je loi pung hang hang kolang tha da turen mapan da la ko da nungai ro ya ba si nuksa na lore ni si je pamudra u singse lei be ju swa je kin tha dream ya ba u singje lei tra mina khang de bo loina kak thana lo swa ingdam da da ha ra ga khana da gi mai ku ga thoi ja khoi hana de pi ai sana ra ba yum da hallani yum da hallaga imung wangon wai si to ni duga gi di kano sumang wai si to ni wai te ra ni iru zarani wai di chaka mathak challani ado ga di lore ki to ba da si ga pon ma ja han ge si ising che le che ora ba asi ising je
ꯁꯣꯝꯗ ꯂꯧꯕꯨꯛꯁꯤꯡꯁꯤꯒ ꯄꯨꯝꯅꯃꯛꯇ ꯆꯠꯂꯤꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯀꯪ ꯊꯥꯅꯤꯅ ꯏꯁꯤꯡꯁꯦ ꯂꯩꯇꯕ ꯅꯣꯡꯁꯦ ꯆꯨꯗ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛꯇ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯂꯧꯗꯤ ꯎꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯕꯔꯨ ꯍꯥꯏꯌꯦꯕ ꯕꯔꯨ ꯐꯧ ꯎꯕ ꯍꯥꯏꯅ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯏꯁꯤꯡꯁꯤꯡꯁꯦ ꯆꯠꯂꯤꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯅ ꯍꯥꯏꯕꯨ ꯖꯅꯋꯥꯔꯤ ꯍꯧꯔꯛꯄꯩ ꯃꯥꯡꯗꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡꯁꯦ ꯆꯤꯡꯕ ꯍꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯕꯣꯟꯕꯨꯗꯟ ꯆꯥꯅꯕ ꯃꯇꯝꯗ ꯄꯤꯛꯅꯤꯛ ꯆꯥꯅꯕ ꯃꯇꯝꯗ ꯀꯩꯇꯧꯔꯤ ꯁꯤꯁꯤꯡꯁꯤꯒ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯑꯅꯤ ꯑꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤꯈꯩꯁꯤꯗ ꯑꯗꯨꯝ ꯊꯛꯄꯕꯨꯗꯤ ꯌꯨꯝꯗꯒꯤ ꯁꯣꯛꯏꯃꯦꯕ ꯑꯗꯣ ꯀꯣꯟ ꯐꯦꯡꯕ ꯈꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯁꯤꯡꯁꯤꯗꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯅꯤꯅ ꯐꯩꯌꯦꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯌꯨꯝꯗ ꯉꯁꯤꯗꯤ ꯋꯥꯛꯀꯤꯡ ꯆꯠꯂꯤꯃꯥꯏꯅ ꯆꯠꯅ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯅ ꯁꯤꯜꯄꯤ ꯑꯁꯤ ꯃꯖꯥ ꯒꯥꯂꯤ ꯑꯃ ꯊꯝꯃꯒꯅꯦ ꯈꯪꯕ꯭ꯔꯥ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯔꯣ ꯅꯪ ꯇꯧꯗꯣꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤꯗꯅ 31st ꯅꯥꯏꯠꯇ ꯇꯧꯔꯁꯤ ꯕꯥꯔꯕꯤꯀ꯭ꯌꯨꯗꯣ ꯍꯌꯦꯡ ꯇꯧꯔꯁꯤ ꯀꯥꯀꯨꯗꯣꯕꯤ ꯂꯩꯔꯤꯉꯩꯗ ꯇꯧꯍꯧꯔꯁꯤ ꯇꯧꯔꯣ ꯗꯤꯄꯨ ꯅꯪ ꯃꯌꯥꯗꯅꯦ ꯎꯔꯤꯁꯦ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯨꯕꯗꯩ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯩꯆꯤꯟꯁꯦ ꯅꯨꯡꯁꯤꯠꯁꯦ ꯄꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠꯁꯦ ꯄꯥꯏꯔꯤꯁꯦ ꯌꯦꯡꯉꯨ ꯀꯥꯀꯨꯗꯣꯕꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯁꯦꯡꯕꯣ ꯀꯦꯡꯗꯦꯗ ꯋꯥꯎ ꯉꯥꯛꯇꯪ ꯋꯥꯏ ꯒꯥꯏꯗꯤ ꯄꯤꯗꯦ ꯋꯥꯎ ꯁꯨꯛꯀ ꯐꯖꯕ ꯀꯂꯔꯁꯦ 13 Proꯒ 1 Plusꯀ ꯃꯥꯟꯅꯗꯕꯅꯤ ꯅꯪ ꯈꯪꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯗꯣ ꯑꯩꯁꯨ ꯃꯥꯏ iPhoneꯅꯤ ꯑꯗꯣ 1 ꯄ꯭ꯂꯁꯁꯨ ꯁꯤꯒꯤ ꯃꯃꯟꯗ ꯂꯧꯔꯝꯃꯗꯤ ꯈꯪꯒꯗꯃꯤ ꯈꯪꯒꯗꯃꯤ ꯂꯩꯁꯥꯔꯦ ꯑꯩꯒꯤ ꯋꯥꯔꯤꯔꯣ ꯑꯩꯈꯣꯏ ꯃꯥꯏ ꯋꯥꯔꯤꯅꯤ ꯏꯝꯔꯥꯏꯗꯔ ꯑꯣꯟꯅꯍꯜꯂꯦ ꯍꯣꯔꯦꯟꯅꯦ ꯑꯩꯅ ꯏꯄꯟꯗꯤ ꯈꯪꯗꯦ ꯀꯩꯝꯕ ꯁꯥꯏꯀꯜ ꯊꯧꯔꯤ ꯍꯥꯏꯗꯧꯔ ꯑꯩꯅ ꯂꯥꯎꯔ ꯍꯟꯖꯦ ꯉꯥꯛꯑꯦ ꯃꯥ ꯈꯪꯖꯥꯡ ꯈꯜꯂꯦ ꯅꯣꯏꯅ ꯃꯩ ꯇꯤꯛꯄꯇ ꯇꯧꯕ ꯀꯩꯁꯨ ꯄꯤꯖꯗꯕ ꯉꯥꯃꯣꯛꯁꯨ ꯃꯥ ꯄꯤꯖꯗꯦ ꯆꯥꯁꯨ ꯄꯤꯖꯗꯦ ꯄꯤꯊꯛꯇꯣꯏꯃꯤꯅ ꯑꯗꯣ ꯂꯥꯛꯄꯒ ꯊꯛꯍꯧꯅꯕ꯭ꯔꯣ ꯉꯥꯛꯇꯪ ꯀꯪꯅ ꯇꯣꯛꯑꯗ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯥꯏꯆꯥ ꯑꯍꯨꯝ ꯆꯥ ꯑꯃꯇꯪ ꯊꯛꯑꯗꯤ ꯅꯪ ꯑꯣꯕꯩ ꯊꯛꯇꯣꯏꯕ ꯍꯥꯏꯔꯣ ꯊꯛꯇꯣꯏꯅꯤ ꯍꯥ ꯌꯦꯁ ꯆꯥ ꯄꯨꯔꯦ ꯄꯨꯔꯣ ꯀꯅꯥ ꯁꯦꯝꯃꯩꯅꯣ ꯑꯩꯅꯅꯤꯅ ꯃꯥꯟꯗꯦ ꯗꯨꯀꯥꯟꯗꯩ ꯂꯩꯔꯛꯄ ꯃꯥꯜꯂꯤ ꯃꯥꯏ ꯆꯥꯁꯦ ꯀꯩ ꯆꯥꯅꯣꯅꯦ ꯔꯣꯡ ꯆꯥ ꯀꯂꯔ ꯆꯥ ꯅꯪꯒꯤ ꯑꯩꯒꯤꯗꯤ ꯃꯣꯛ ꯃꯊꯛꯇꯗꯤ ꯍꯥꯎꯇꯦ ꯄꯦꯟꯕꯩ ꯃꯣꯛ ꯃꯊꯛ ꯂꯥꯏ ꯃꯣꯛꯁꯤ ꯆꯥꯎꯃꯟꯈꯔꯦ ꯌꯥꯎꯗꯔꯦ ꯃꯅꯨꯡꯗ ꯁꯅꯥꯇꯣꯟ ꯅꯣꯏꯗ ꯀꯩꯅꯣ ꯁꯧꯒ꯭ꯔꯥꯏ ꯊꯣꯡ ꯆꯥꯁꯤꯜꯂ ꯍꯧꯒꯠꯉꯝꯗꯥꯏ ꯆꯤꯡꯈꯠꯂꯤꯅꯤ ꯑꯩꯅ ꯅꯈꯣꯏ ꯇꯥꯒꯅꯤ ꯕꯦꯖ ꯇꯥꯒꯗꯂꯤꯕ ꯃꯟꯇꯣꯟ ꯇꯄꯤꯗꯤ ꯁꯒꯨꯂꯥꯏ ꯊꯣꯡꯑꯗꯤ ꯃꯥ ꯍꯔꯥꯎꯕꯅ ꯆꯥꯂꯣꯏ ꯀꯨꯀꯔ ꯍꯧꯒꯠ ꯉꯝꯗ꯭ꯔꯕꯅꯤꯅ ꯒꯣꯂꯥꯏ ꯊꯣꯡꯕ ꯆꯥꯃꯟꯁꯤꯅ ꯍꯧꯒꯠꯅꯗ꯭ꯔꯦ ꯒꯣꯂꯥꯏ ꯍꯥꯏꯌꯦ ꯎꯄꯨꯅꯕꯨꯅꯦ ꯃꯤꯒꯤ ꯃꯥꯡꯒꯣꯟꯗꯅꯦ ꯁꯒꯨꯂꯥꯏꯁꯦ ꯇꯤꯡꯉꯣ ꯍꯥꯏꯕ ꯃꯣꯏꯗꯤ ꯕꯅꯥ ꯇꯧꯍꯧꯗꯦ ꯌꯥꯏ ꯃꯩ ꯃꯨꯠꯂꯦ ꯅꯃꯆꯧꯕꯤꯅ ꯃꯩꯁꯦ ꯅꯨꯡꯉꯥꯏꯕꯅ ꯅꯦꯅꯦ ꯂꯥꯎꯅꯦ ꯃꯩ ꯇꯤꯌꯥꯔꯣ ꯂꯥꯎ ꯃꯥ ꯃꯨꯚꯤꯁꯦ ꯌꯦꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯩꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯇꯧꯔꯤꯌꯦ ꯍꯥꯎꯕꯅ ꯖꯥꯡꯅꯔꯦ ꯆꯥ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯃꯣ ꯃꯥꯁꯦ ꯊꯜꯂꯛꯇ꯭ꯔꯣ ꯊꯟꯗꯦ ꯑꯩꯈꯣꯏꯗꯨ ꯁꯤꯃꯨꯛꯇꯪ ꯍꯩꯔꯛꯏꯕ ꯕꯦꯁꯣꯜ ꯐꯥꯔꯕ ꯇꯤꯟ ꯕꯦꯁꯣꯜ ꯐꯥꯔ ꯑꯩꯒ ꯁꯤ ꯃꯉꯣꯟ ꯆꯠꯄꯗ ꯄꯧꯔꯁꯣꯕꯥꯗ ꯇꯆꯧ ꯑꯣꯏ ꯂꯩꯔꯦꯅ ꯑꯗꯨꯗꯩꯗꯤ ꯃꯥꯅ ꯀꯩꯇꯧꯔꯤ ꯈꯪꯕ ꯅꯣꯡ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯑꯗꯨꯅꯤ ꯐꯖꯅ ꯃꯝꯃꯦ ꯏꯉꯥꯏ ꯆꯥ ꯑꯣꯛꯇ꯭ꯔ ꯃꯥꯅꯦ ꯀꯥꯞ ꯌꯦꯡ ꯂꯩ ꯆꯥ ꯑꯣꯛꯅꯗ꯭ꯔꯦ ꯍꯥꯎꯃꯟꯅ ꯑꯩꯅ ꯖꯥꯝ ꯊꯛꯅꯔꯣꯏ ꯌꯥꯏꯅ ꯖꯥꯝ ꯍꯥꯄꯛꯇꯕ ꯇꯣꯄꯤ ꯍꯥꯏꯅ ꯀꯧꯔꯣ ꯈꯨꯝꯗꯦꯅꯦ ꯃꯁꯦ ꯆꯩꯅ ꯀꯟꯗꯣꯔꯝꯃꯦ ꯑꯩ ꯃꯃꯤꯡꯁꯦ ꯚꯥꯏꯔꯥꯜ ꯑꯣꯏꯗꯣꯔꯦꯅ ꯀꯩꯅꯣꯗ ꯇꯣꯄꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯣ ꯀꯥꯀꯨ ꯇꯣꯄꯨ ꯇꯦꯞꯇ ꯆꯤꯡꯁꯤꯜꯂꯤꯃꯤꯗꯣ ꯑꯃ ꯈꯨꯃꯦꯅꯦ ꯍꯥꯏꯅ ꯃꯌꯥꯝ ꯆꯪ ꯅꯣꯛꯏꯃꯤ ꯏꯕꯦꯝꯃ ꯏꯁꯨ ꯅꯨꯄꯤꯁꯤ ꯊꯥꯖꯔꯒ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯕ ꯑꯁꯤ ꯈꯔ ꯅꯣꯛꯏꯁꯤ ꯅꯣꯛ ꯐꯪꯉꯔꯣꯏ ꯕꯦꯝ ꯁꯅꯥꯅꯒꯥꯛꯇꯤ ꯑꯩꯈꯣꯏꯕꯨ ꯅꯣꯛꯍꯜꯂꯔꯣꯏ ꯖꯍꯥꯝꯗ ꯇꯧꯔꯤ ꯁꯤꯜꯄꯤ ꯖꯍꯥꯝꯗ ꯇꯧꯔꯤꯁꯤ ꯔꯦꯁꯃꯤꯅ ꯑꯩꯅ ꯊꯥꯒꯠꯍꯜꯂꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯏꯅ ꯊꯥꯒꯠꯄꯤꯔꯤꯁꯦ ꯊꯥꯒꯠꯂꯤꯃꯤ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯅꯣꯏꯅ ꯏꯃꯥꯎ ꯆꯪꯕꯤꯗꯤ ꯊꯧꯗꯥꯕꯕꯨ ꯕꯦꯝ ꯁꯅꯥ ꯍꯥꯏꯗꯤ ꯁꯤꯜꯄꯤꯗ ꯍꯥꯏꯒꯦ ꯍꯥꯏ ꯈꯜꯂꯤꯅꯦ ꯏꯃꯣꯟꯁꯦ ꯑꯍꯥꯟꯕ ꯐꯪꯅꯗꯕ ꯀꯩꯇꯧꯔꯤꯕ ꯈꯪꯗꯦ ꯅꯣꯏ ꯊꯥꯒꯠꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯚꯤꯋꯥꯔꯅ ꯑꯩꯅ ꯆꯥ ꯄꯤꯊꯛꯅ ꯊꯥꯒꯠꯍꯜꯂꯤꯃꯦ ꯑꯩ ꯈꯟꯕ꯭ꯔꯥ ꯈꯪꯗꯦ ꯕꯦꯝꯁꯅꯥꯁꯦ ꯌꯦꯡꯉꯨꯅꯦꯗꯣ
플락스 타라가 수마이 빠이살레이지 지용 농시지 nâng lại 나게 모바일도 팟대 아둔 우드리미 아코이 모바일 파이 아두 우리 꾸페기 우리 세우라바 레친 쳇바와 우이 아두나 대기 제 파트로 더 까이 나게 더 바자나 문나 우대기 제 지용 레샬라지 저저 허골로 러샬라시 네네 지알 부칼라모 하우마다나 뽑이락과 로션마다나 자주 비테 지알로 칼로 하라가 아코이 마이틱 버슐로레 마이제 픽터레야 타리아이 마tam지가 이몽다 짱라 비주 마능다 짱아오라게 하바 나또 데음까 잉그데 음까 사갈란바다 와란 얌 누가이 수마네 마이틱나 또보 하나기 와리 매야마 톡레이두냐바 아도 매양 시 비디오 쉐어 로실레 매양 사단 라이크 코멘트 샤또 보고 보거나 아도 가시기 오이나 바이 이벅사 바이 떠러 바이